Kumsari. Good morning, everyone. Nang sisu. Không nào thì kita ni ba. Kamu. Hensan ni dah nak pakali. Tu. Ai không nào si bokti siang ni. Na di na re. Anyway. Since last week không nào phô and then 사실 사실이 떠오르기 도망쳐서 떠올래 안 넘어는 뭐 친구 야외도 와 내가 언제 그딴 괜찮게 후 이거 생기고 morning, good morning. 다가짜리 리비카. 콩시 나봐. 아디 농주 바꾸먹고 따는 것들은 농주 다들 말해. 칼랑 알레 토래. 아들 티에스. ngasi dari itu sian deh ulagan kong masih lagi sih kong ambil us asih bukan weather siang beri masih nunggu lagi. I'm running tau đi cô. Khởi sự làm gì xuyên rồi. Exercise tau khởi tên tau. Xuyên mà giúp ức phải gì. Tiêu. Xuyên đi. Chứ không nào giúp khởi tên này. Chuyện tôi ai không nào mà phát tiền mẹ cái này cũ là thế quoi không nhá gì nào mà phải đứng trên trời. Good morning everyone and welcome. Now this is the situation, weather condition. Weather conditions. And beautiful place. Fazau này tại là hay khi mà 그지 laugi cái kamu xem sao hong ra ni dana nakan sak sang ko hoga kam phajong ay tu mucha ke do se ko kong ni ko thagachari sum aina ai tai ta mate khar sum nang jaw sida ke bikana puning thoba pi bani haidin laujai thagachari salake se sum sajen ju tawse mayam su 사진 또 어디 레피가노 시자바이 family member
Now let's begin. 사진 ꯑꯃꯅꯤ ꯇꯧꯁꯤ ꯉꯁꯤꯗꯤ ꯑꯩ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯀꯨꯏꯖꯔꯔꯣꯏ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯃꯔꯝ ꯂꯩꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯔꯤꯒꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯦ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤꯗꯤ ꯄꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯄꯥꯟꯗꯝꯒ ꯂꯣꯏꯅ ꯃꯌꯥꯝꯗ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯅꯤꯡꯕꯗꯨꯒꯤ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯊꯥꯖꯔꯛꯏꯅꯤ. Good morning and welcome everyone. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 10. 1, 2, 3, 4, 5, 6, 7, 8. Comienzo, 빠져나갈게. ꯉꯁꯤꯗꯤ ꯅꯣꯡꯁꯦ ꯈꯔ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯊꯣꯏꯕꯤ ꯑꯍꯝꯃꯩ ꯅꯥꯕ ꯐꯔꯕꯣ? ꯅꯥꯕ ꯈꯤꯇꯪ ꯐꯔꯦ. ꯐꯕꯒꯅꯤ ꯆꯦꯜꯂꯛꯏꯁꯤ. ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯣ. ꯌꯥꯝ ꯀꯟꯅ ꯆꯦꯟꯕꯕꯨꯗꯤ ꯅꯠꯇꯦ. ꯇꯞ ꯇꯞꯅ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯁꯨꯝ ꯃꯌꯥꯝꯒꯤ ꯏꯊꯤꯜꯁꯤꯅꯅꯤ. ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕ, ꯑꯗꯩ ꯃꯌꯥꯝ ꯁꯨꯝ ꯎꯅꯤꯡꯕꯗꯣ, ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅ ꯑꯩ ꯈꯔꯁꯨ ꯐꯔꯁꯤꯕꯨ ꯆꯦꯟꯗꯕ ꯌꯥꯗꯦꯅ ꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ?
ꯂꯣꯏꯗꯧꯔꯦ. ꯑꯣ ꯆꯥꯛ ꯋꯥ ꯍꯥꯎꯅꯤ. Two, three, four, five, six, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. ꯑꯗꯣ ꯑꯩ ꯊꯣꯛꯑꯒꯦ. ꯇꯥꯏ. ꯍꯣꯏ. ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯖꯔꯔꯣꯏ. ꯑꯃꯨꯛ ꯂꯥꯛꯀꯦ. ꯑꯃꯨꯛ ꯂꯣꯏꯁꯤꯟꯕꯤꯒꯦꯀꯣ. ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯒꯦꯀꯣ. ꯍꯣꯏ. One, two, three, four, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 3, 4, 5, 6, 7, 8, 9, 10. One, two, three, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 20, 2, 3, 4, 5, 6, 7, 8, 9, 30. ꯁꯤꯁꯦ ꯑꯃꯈꯛꯇꯪꯗꯤ ꯇꯧꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯖꯔꯒꯦ. ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨꯀꯣ. ꯃꯌꯥꯝꯁꯨ ꯅꯥꯕ ꯌꯥꯗꯦ. ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ. Health is well. 1, 2, 3, 4, 5, 6, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 4, 5, 6, 7, 40. ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯄꯨ.
Isay sakpose. So khra holi. So holi adi. Mi pung ko so holi ko dai. So wa ba gi so. Thabe hol. So ma pi hol ba ai gadra. Adu oili. Adu bu hoksi ses. Ha. Hang le nung dol. Atiyada nang buina laina pugani nangna aigidamak leppiraba nangna aigidamak hingbiraba nangna aigidamak leppiraba nangna aigidamak hingbiraba Samudragi paklaba ipak kaya Thawna fana aina lanba ngamgani ha Thawna fana aina lanba ngamgani hangla nungdo atiyada nangbu koina laina pugani hangla nungdo atiyada nangbu koina laina pugani sargargi lairenbi kayasu nanganata sanahangani Khajamagi lai mayauraga haibong charong heklaga nafamda ha khudol oina piba ai ngamgani nangna aigidamak leppiraba nangna aigidamak hingbiraba nangna aigidamak liraba nangna aigidamak hingbiraba Himaloygi wanglaba chingsang kaya Thawna fana aina kaba ngamgani ha Thawna fana aina kaba ngamgani Agachai sum haitare mayamgꯤꯁꯨ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯧꯕꯅꯤꯅ ꯁꯨꯝ ꯏꯁꯩꯁꯤ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯣ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯅ ꯁꯨꯝ ꯍꯩꯇ ꯁꯨꯝ ꯁꯛꯆꯕꯅꯦ ꯑꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯌꯥꯝ ꯍꯥꯏꯅꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖꯇꯒ ꯃꯥꯏ ꯅꯨꯄꯤ ꯌꯥꯝ ꯊꯥꯒꯠꯄ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯗ ꯍꯛꯆꯥꯡꯗ ꯑꯄꯥꯕ ꯐꯤ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯩꯇꯩ ꯐꯤꯒꯤ ꯐꯤꯖꯦꯠꯅꯤ ꯗꯤꯋꯥꯅꯤꯇꯥꯒꯤ ꯃꯩꯔꯤ ꯄꯔꯦꯡꯒꯨꯝ ꯊꯤꯖꯩ ꯅꯪꯅ ꯀꯦꯕ
ꯃꯇꯝꯗꯣ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯑꯣ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯍꯛꯆꯥꯡꯗ ꯑꯄꯥꯕ ꯐꯤ ꯈ꯭ꯋꯥꯡꯗꯅ ꯂꯩꯈꯣꯛ ꯃꯩꯇꯩ ꯐꯤꯒꯤ ꯐꯤꯖꯦꯠꯅꯤ ꯗꯤꯋꯥꯅꯤꯇꯒꯤ ꯃꯩꯔꯤ ꯄꯔꯦꯡꯒꯨꯝ ꯅꯤꯡꯊꯤꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯩꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯩꯗ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯅꯪꯅ ꯀꯦꯕ ꯁꯛꯇꯝ ꯐꯥꯏꯔꯦꯟ ꯊꯥ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯁꯛꯄꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯏ 25-36 ꯔꯕꯒꯤ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯨꯝꯕ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯁꯛꯆꯔꯤꯅꯦ ꯁꯨꯝ ꯍꯜꯂꯛꯄꯩ ꯂꯝꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯇꯪꯒ ꯁꯛꯆꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯑꯃꯗꯤ ꯈꯥꯡꯕꯗ ꯋꯥꯠꯁꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯁꯜꯂꯦ ꯀꯥꯏꯗꯣ ꯑꯗꯨꯝꯕꯒꯤ ꯇꯟꯖꯥ ꯌꯧꯁꯜꯂꯛꯑꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯛꯁꯥꯁꯤ ꯀꯣꯏ ꯀꯔꯝꯅ ꯀꯥꯎꯔꯨꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯥꯎꯔꯨꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯒꯦ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯒ
ꯊꯃꯣꯏꯗꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯇꯠꯇꯅ ꯇꯥꯔꯤ ꯉꯁꯤꯁꯨ ꯋꯥꯈꯜꯗ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯇꯠꯇꯅ ꯇꯥꯔꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯌꯥꯁꯨ ꯇꯥꯔꯤꯕ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯋꯥꯈꯜꯗ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯁꯛꯐꯝꯗꯣ ꯇꯠꯇꯅ ꯎꯔꯤ ꯉꯁꯤꯁꯨ ꯋꯥꯈꯜꯗ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯁꯛꯐꯝꯗꯣ ꯇꯠꯇꯅ ꯎꯔꯤ ꯉꯁꯤꯁꯨ ꯋꯥꯈꯜꯗ ꯑꯩ ꯁꯛꯐꯝꯁꯨ ꯇꯠꯇꯅ ꯃꯍꯥꯛꯅ ꯎꯔꯤꯗꯕ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯋꯥꯈꯜꯗ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯩꯅ ꯃꯥꯕꯨ. Thank you everyone. Sari. ꯑꯗꯨꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯂꯣꯏꯁꯟꯅꯕ ꯇꯟꯖꯥꯗꯣ ꯂꯧꯖꯔꯒꯦ. ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ. ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯁꯤꯒꯤ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯅꯣꯡꯃꯒꯤ ꯑꯗꯣꯝꯅ ꯈꯔꯇꯪ ꯑꯣꯏꯁꯨ ꯈꯪꯖꯟꯕ ꯂꯦꯞꯄꯤꯒꯅꯨ. ꯑꯐꯕꯔꯣꯝꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ. ꯏꯁꯩꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯑꯩꯅ ꯋꯥꯛꯀꯤꯡ ꯁꯨꯃꯥꯏꯅ ꯍꯟꯖꯔꯛꯄꯒꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯟꯅ
ꯁꯨꯝ ꯃꯇꯦꯛ ꯁꯨꯝ ꯁꯛꯆꯒꯦ ꯁꯣꯏꯕ ꯂꯥꯟꯈꯤꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ, ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ. ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯦ. ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯕꯅꯤ, ꯅꯪ ꯍꯦꯛꯇ ꯆꯠꯀꯜꯂꯤ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯒꯦꯅ ꯇꯧꯕꯅꯤ. ꯊꯣꯏꯕꯤ ꯏꯁꯩꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯁꯤ. ꯁꯛꯇ ꯌꯦꯡꯂꯦ ꯊꯣꯏꯕꯤ, ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯣꯏꯕꯤ, ꯂꯤꯆꯠ ꯁꯥꯖꯠ ꯊꯣꯏꯕꯤ, ꯄꯨꯝꯅꯃꯛꯇꯩ ꯄꯨꯝꯊꯣꯏ ꯊꯣꯏꯕꯤꯅꯤ, ꯄꯨꯝꯅꯃꯛꯇꯩ ꯄꯨꯝꯊꯣꯏ ꯊꯣꯏꯕꯤꯅꯤ. ꯃꯤꯅ ꯑꯩ ꯁꯥꯎꯅꯤꯡꯉꯦ. ꯅꯪꯗꯤ ꯑꯩꯒꯤ ꯊꯣꯏꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯌꯥꯔꯦ ꯂꯦꯄꯣ. ꯈꯥꯡꯕꯗ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯁꯜꯂꯛꯑꯦꯅ ꯇꯧꯔꯦ. ꯅꯪ ꯐꯠ ꯐꯠ ꯍꯦꯛꯇ ꯆꯠꯀꯜꯂꯦ ꯊꯣꯏꯕꯤ. ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯌꯥꯝ ꯐꯠ ꯐꯠ ꯆꯠꯀꯟꯗꯧꯔꯤꯗ ꯀꯥꯏꯁꯦ. ꯉꯥꯎꯖꯔꯨꯔꯦ ꯍꯣꯁꯩꯌꯥ, ꯍꯣꯁꯩꯌꯥ ꯈꯣꯏꯗꯥꯔꯨꯔꯦ, ꯍꯣꯁꯩꯌꯥ ꯍꯣꯁꯩꯌꯥ ꯄꯥꯝꯖꯔꯨꯔꯦ, ꯍꯣꯁꯩꯌꯥ. ꯊꯥꯋꯟꯃꯤꯆꯥꯛꯀꯣꯠ ꯇꯤꯔꯂꯛꯇꯩ, ꯃꯗꯨ ꯉꯥꯟꯖꯕꯤ ꯊꯥꯖꯅꯕꯤ, ꯉꯥꯜꯍꯟꯂꯣꯅꯦ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ, ꯍꯣꯁꯩꯌꯥ ꯈꯣꯏꯗꯥꯔꯨꯔꯦ, ꯍꯣꯁꯩꯌꯥ. ꯋꯥꯛꯀꯤꯡꯁꯨ ꯅꯪꯅ ꯆꯦꯟꯕ, ꯅꯥꯕꯁꯨ ꯅꯪꯅ ꯅꯥꯕ. ꯑꯗꯨꯅꯦ ꯊꯣꯏꯕꯤ ꯍꯥꯏꯁꯤꯅ ꯅꯥꯕ ꯐꯅꯕ ꯈꯣꯠꯅꯕ ꯕꯣꯔ ꯄꯤꯔꯛꯇꯦꯕ. ꯑꯗꯨꯅꯗꯤ ꯅꯥ ꯇꯥꯕ, ꯕꯣꯔ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯇꯦꯕ. ꯑꯗꯨꯅꯤ ꯕꯣꯔ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯅꯥ ꯇꯥꯕ. ꯑꯩ ꯅꯥ ꯈꯔ ꯈꯔ ꯐꯔꯕꯅꯤꯀꯣ, ꯅꯥꯕ ꯈꯔ ꯈꯔ ꯐꯔꯕꯅꯤ. ꯅꯥꯕ ꯐꯅꯕ ꯍꯥꯏꯗꯅ ꯕꯣꯔ ꯈꯔ ꯄꯤꯁꯜꯂꯗꯤ ꯐꯩꯗꯅ. ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯣꯏꯕꯗ ꯁꯨꯝ ꯃꯌꯥꯝꯒ ꯁꯥꯟꯅꯃꯤꯟꯅꯕ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯅꯥꯕꯁꯨ ꯈꯔ ꯈꯔ ꯐꯔꯦ. ꯑꯗꯣ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯇꯝꯕ ꯉꯝꯗꯦꯀꯣ. ꯍꯥꯏꯗꯤ ꯋꯥꯛꯀꯤꯡ ꯆꯦꯜꯂ ꯁꯥꯖꯦꯜ ꯇꯧꯋꯦꯅ ꯃꯤꯁꯦ ꯅꯥꯗꯕ ꯑꯣꯏꯔꯗꯤ ꯌꯥꯏ, ꯅꯠꯇ꯭ꯔ ꯊꯣꯏꯕꯤ? ꯖꯤꯝꯒ ꯁꯥꯟꯅꯔꯤꯕ ꯅꯨꯡꯇꯤꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯑꯃꯨꯛ ꯅꯥꯔꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ. ꯅꯥꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ, ꯅꯥꯒꯅꯤ. ꯇꯧꯕꯇꯕꯨ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯔꯒ, ꯍꯥꯏꯗꯤ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯤꯁꯤꯡꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯌꯦꯡꯕ ꯊꯨꯅ ꯂꯥꯏꯌꯦꯡꯕ ꯐꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏ ꯍꯥꯏ. ꯑꯔꯨ ꯑꯔꯨꯕ ꯑꯅꯥꯕ ꯈꯣꯠꯄ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ. ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯗꯅ ꯃꯥꯅ ꯃꯊꯧ ꯂꯩꯇ ꯅꯥꯔꯒ. ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ. ꯐꯍꯜꯂꯒꯦ ꯑꯗꯨ ꯈꯔ ꯈꯛꯇꯤ ꯐꯔꯕꯅꯦ, ꯑꯗꯨ ꯄꯨꯡꯐ ꯐꯍꯜꯂꯒꯦ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ. ꯐꯔꯁꯨ ꯌꯥꯗꯦꯀꯣ ꯅꯥꯕ. ꯑꯩꯁꯨ ꯅꯥꯕ ꯑꯃꯗꯤ
ꯌꯦꯠꯄ ꯑꯅꯥꯕ ꯑꯃꯗꯤ ꯌꯦꯠꯄ ꯆꯠꯂꯤꯕꯅꯤ ꯅꯥꯕ ꯌꯥꯗꯦ ꯅꯥꯕ ꯌꯥꯗꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯅꯥꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯥꯖꯦꯜ ꯇꯧꯔꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯗꯨꯅ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯋꯥꯟꯁ ꯑꯒꯦꯟ ꯁꯤ ꯌꯨ ꯇꯨꯃꯣꯔꯣ ꯃꯣꯔꯅꯤꯡ ꯊꯦꯡꯛ ꯌꯨ ꯑꯣ ꯊꯥꯏꯔꯣꯏꯗꯀꯤꯁꯦ ꯑꯗꯨꯝ ꯊꯥꯏꯔꯣꯏꯗꯀꯤꯁꯦ ꯗꯣꯛꯇꯔ ꯑꯐꯕ ꯑꯝꯇꯪ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯊꯥꯏꯔꯣꯏꯗꯀꯤ ꯍꯤꯗꯥꯛ ꯆꯥꯔꯤ ꯑꯗꯨꯅ ꯊꯥꯏꯔꯣꯏꯗꯀꯤꯁꯦ ꯁꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗꯤ ꯆꯤꯟꯖꯥꯛ ꯀꯩꯀꯩꯗ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯕ ꯉꯝꯕꯖꯥꯠꯅꯤꯗ ꯊꯥꯒꯠꯆꯔꯤ ꯀꯣ ꯊꯣꯏꯕꯤꯅ ꯁꯥꯏꯟꯁꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯗꯥꯛꯇꯔ ꯑꯆꯧꯕꯗ ꯐꯕꯅꯦ ꯑꯩꯁꯦ ꯑꯣ ꯗꯥꯛꯇꯔ ꯑꯆꯧꯕꯗ ꯍꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯁꯥꯖꯦꯜ ꯇꯧꯗꯅ ꯁꯥꯖꯦꯜ ꯇꯧꯗꯅ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯞꯇꯅ ꯄꯨꯊꯣꯛꯏꯕ ꯊꯤꯖꯤꯜꯂꯤꯕꯅꯤꯅ ꯑꯗꯨꯝ ꯐꯔꯛꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯅꯥꯕ ꯌꯥꯗꯦ ꯂꯣꯏꯅ ꯅꯥꯕ ꯐꯕꯤꯌꯨ ꯅꯥꯕ ꯌꯥꯗꯦ ꯃꯇꯝ ꯆꯥꯅ ꯁꯥꯖꯦꯜ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯗꯨꯅ ꯅꯥꯕ ꯂꯣꯏꯅ ꯐꯕꯤꯔꯣ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯕ꯭ꯔꯣꯀꯨꯃꯟ ꯈꯔ ꯊꯦꯡꯈ꯭ꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯕ꯭ꯔꯣꯀꯨꯃꯟ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯆꯒꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯠꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯑꯩꯒꯤ ꯄꯨꯡꯗ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯑꯣꯅ ꯑꯗꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨ ꯆꯠꯆꯒꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯖꯔꯨꯈꯤꯒꯦ ꯃꯌꯥꯝꯒꯗꯤ ꯑꯗꯨꯝ ꯎꯅꯤꯡꯉꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯨꯕꯨ ꯁꯨꯝ ꯉꯁꯤꯒꯤꯗꯤ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅ ꯏꯊꯪ ꯂꯧꯖꯒꯦ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ